Image TV mi tabi sing butam kuan naram trang so khrum jari loina na ngasi marui ba pau pijari Wasem loba class 10 gi high school living certificate examination ngasi dagi hokre Numit tawi sataga ba entrepreneurship development program ngasi dagi hokre Numit ini sataga ba mathematics training and talent search program hokre Loina Northeast Indigenous Games and Cultural Meet ngasidagi hokre Hauzik mapung le polo wirasi Board of Secondary Education Manipur Bosem na logba kumsi sahi gi class 10 gi high school living certificate examination ngasidagi hokkiba class 10 gi sangeng asida Singi mahiroi lising trama pun ke subna nipu taruk amadi tamgi mahiroi lising tratet ka satruk ka humdra mapan yauna punna mahiroi lising kuntra taruk ka satret ka kun mangana exam center sam ga humuma thoida exam thari masi manung da nupi mahiroi lising trani pan ka sahum ga yakhai amadi nupa mahiroi lising trani pan ka sahum humudra ka manga yauri loina aiba changi ngasi ge center sam ga humuma thoigi manung da singi center humuma thoi amasung Tamgi center samagi apunba mahiroi lising kuntra tuka satret kun mangana examination center sing asida sanging parikha asida saruk yari ngasi ahoba numita Imphal manungda leiba TG Higher Secondary School Heritage High School Uripok amadi CC Higher Secondary School da koina satuna exam gi waiba film sing yengsin lubada mahiroi sing mama pa amadi guardian sing na examination center sing da matam sana thilakpa thengnaki ngasi examination asigi ahan by English subject ki paper numita mairoi singna ing sikna parikha thabat thengnarakhi CC Higher Secondary School da sangduna yengsilubda examination center sigi officer in charge oinasu lariba school asigi principal case memtom bina high examination center ama CC Higher Secondary School asida tongan ba school mapandagi apunba mairoi saniga marpudraga nipana school asida parikha thari Parikha asi niyom sumna amadi ingna singna pangthok naba honabada mari leinaba khudingmakna angamba mateng pangbiu amadi ngasidagi hawduna March kulumdoi phawba sathagadariba sangnem parikha asigi manungda khwaidagi chawba kumai yausang manung asida mama mapa oiriba singnasu parikha asibu thariba mairoi sing yariba makai section biba tangai fade kumai haraubasu yaudaba yade adumoina mairoi singi tungi punsigi yengduna matam sana lairik pahanba amadi sangi phongdokke Bosem na lawduna ngasidagi pangthok liba SSLC exam 2026 ke English subject ta yaripok ta leiba PLC Academy da exam thariba mairoi singda xerox kaplaga answer supply tarumbani haiba waja ani Indigenous Youth Association Kanglipak yaki thomui singna far waja ani adudi sarangpat leiba Condolence Educational Blooming Institute ke English subject ki waja sagol sem umakanta amade School asima ki mathematics ki waja Konsam Dipakni Hairi Hiramasi ki matangda iya ki Secretary General Nomaitem inawa angomna bosem na lawduna pangthok liba exam asida kangun sumna pangthok na ba loop asigi maiki dagi akan bathak kaya pakhetur lakli masigi manung sana ngasi yaripoki PLC hairiba exam center asida loop asigi Kaksin district ki president Y inaubi moirang sana lusingba team amasal ubama tamda xerox kapthok laga answer kaya mairoi singdagi kapthok laba answer kaya mairoi singdagi phat pangam ki hiramasagi matangda mari lainaba OCM di SO singda wakat padasu exam matam loidore aduna khara yenglasi haiduna yamna daita yaudaba wafam phongdolaki marudagi loop asina campus manung amadi akoibada yenglakpa matamda campus ki wall manakta ban amagi manungda xerox kaplumba si urakpargi gari adu khudakta thauraga sen ki adudagi loop ki thomi singna exam loiraga campus wangwada thorakpada haiba van adu lerambadagi ban aduda leramba oja ani aduda wahang phang tawda ngasi makhoina tawkiba thabak sing adu khanglakki madagi haiba oja ani asi bosengli official singda makhoina sinaramba problem sing aduga konana sinakre Maramasina Bosem ki maikidagi hairiba waja ani asigi matakta lakhotram thokpa thabak sing lakhot piu amadi hairiba exam center asida lariba authorities singi matakta su thigatuna senaba kudingmak chelak piu haiki
ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯀꯤ ꯁꯥꯏꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯗꯣ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯦ ꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏꯁꯤꯕꯨ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯁꯤꯒꯤ ꯖꯒꯥꯁꯤꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗꯗꯤ ꯁꯤꯒꯤ ꯖꯒꯥꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯖꯔꯦ ꯁꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯖꯒꯥ ꯃꯐꯝ ꯈꯪꯅꯕꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯨ ꯄꯨꯈꯠꯆꯔꯒ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯦ ꯄꯨꯈꯠꯂꯦ ꯑꯦꯁꯣꯒ ꯑꯣꯁꯤꯒ ꯂꯥꯛꯄꯤꯔꯣ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯂꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯁꯨꯝ ꯃꯣꯏ ꯇꯥꯟꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯈꯟꯖꯕ ꯑꯗꯣ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ PLC ꯑꯦꯀꯥꯗꯃꯤꯗ ꯍꯥꯡꯕ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗ ꯇꯥꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯟꯁꯔ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯑꯣꯖꯥ ꯑꯅꯤ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯕꯣꯁꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯊꯧꯗꯣꯛ ꯑꯁꯤ ꯕꯣꯁꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯤꯒꯠꯇꯨꯅ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯕꯣꯁꯦꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S ꯖꯤꯇꯦꯜ ꯂꯥꯜ ꯁꯔꯃꯅ ꯐꯣꯡꯗꯣꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤ ꯈꯔꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥ ꯑꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯟꯁꯔ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯄꯤꯔꯝꯃꯤ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯕꯣꯁꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯒꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯠꯊꯔꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ WhatsAppꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯀꯣꯏꯁꯟ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯟꯁꯔ ꯁꯦꯝꯂꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯅꯤꯁꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯒꯤ OC ꯑꯃꯗꯤ SO ꯌꯥꯎꯅ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯊꯤꯒꯠꯄ ꯍꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯕꯣꯁꯦꯝꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯨꯅ ꯇꯧꯔꯛꯄ ꯇꯥꯔꯕꯁꯨ ꯕꯣꯁꯦꯝꯅ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯅꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤꯕ ꯂꯩꯔꯦ ꯂꯣꯏꯅꯅ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯁꯦꯛꯇꯔ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯥꯟꯅꯔꯒ ꯅꯤꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯆꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯍꯥꯏꯖꯔꯤ Board of Secondary Education Manipur Bosemna Loba High School Living Certificate Examination 2026 ngasidagi hawriba asi Bishnupur District ki oinasu ingna singna pangthokpa hawrei hanakta ahanbo oina exam center hangliba MS Creative School Kwakta da paumi kangbu amana hakthengna yengba salubadasu yamna ingna singna yamna section na pangthoklamba thengnaki center asida Kaisham Ratanna OC oina mathau tauri loinana Rudra High School Kutekpi Janus English School Tera Khongsang B Thangal General High School Saiton VN Model School High School Kwakta Pune School Marigi Mudraga Mangana exam Pamli Loinana Fair Oina exam Tharamba Tengnerki Washington Makedagisu experts sing Laktuna exam Masi unfair means Si Nadana Kupna Yankshilam K Center Osi Kasham Ratana Pontivada Yamna Fair Oina exam Tabayaba Center Amas Sinba Pangbasi Yamna Nungaiba Pawi Ngasi exam Pamliba Mahiroshingna exam da Akangba Kangdaba Animak Tengnaraga Larik Hena Paningba Pawa Amadi Tungda Makong Sengna Larik Haiba Mahiroi Amam Soidana Werkbada Todang Loba Ngamhale High K Scholasiki Principal Saherana Pongro Kibda Kwakta Amadi Akoibda Kundariba Kulsengi Mahiroshingna Nakna exam Pamba Pangbasi Hidingai Litra Nungaiba Pawi Aduga School Gi Makai Dagisu section the Honori Mahiroshingna Aram Korangba Pork Pada Warak Pada Yorbasu Kajitang Orbasu Panaba Haiduna Mahiroshinga Ising Sana Tangnaba refreshment Peri Hainasu Nungaiba Pongdorke 56 Thalon Assembly Constituency ki MLA Hungjagin Valtena Salivata February ki Saukiba Tankuma Toida Lakidabda Manipur Legislative Assembly ki Speaker T.H. Setyabertana Tamu Song Nuaitaba Pondrogli Magna Miam Gidamakta Yaifanaba Ninjaram Sing Amade Maki Constituency ki Yaifanaba Damta Sok Tavalik and Honorable Sing Adu Nixingduna Miam gi inspiration oina lehorgani magna lekhideba se mensinba ngamdraba mangjawa ama ohorgani MLA sne lekhideba ma ki thawaina mapu lekol santi oina leiba wersanu hainasu
ꯃꯍꯥꯛ ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯁꯔꯨꯛ ꯑꯁꯤꯗ ꯄꯂꯦꯜ ꯀꯛꯆꯤꯡ ꯀꯩꯔꯛ ꯋꯥꯒ꯭ꯋꯥꯏꯅꯆꯤꯡꯕ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯁꯤꯡ ꯂꯥꯛꯐꯝ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯃꯌꯥꯏ ꯆꯕꯨꯛꯇ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯁꯦꯡꯃꯥꯏ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯈꯔ ꯑꯁꯤꯁꯨ ꯑꯅꯩꯕ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯜ ꯇꯥꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯥꯎꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯖꯣꯏꯟ ꯅꯟ ꯒꯚꯔꯟꯃꯦꯟꯠ voluntary organization Zangbok Kaksingi President Lusingba Thomi Singh Kaksin Municipal Council Caretaker Chairperson Narem Sanjit Kumar Lonena Pawi Singh Yauna Turel Konungda Koin Saturn Yeksin Kre Nasiki Concert Aduda Kaksin Nauria Pat Mapadagi Horaga Palel Paugi Mapam Kayada JCB Sinaduna Language Pelamba Kaya Tenaki Mapam Maduda Leramba Kwari Mapu Kersu Aktena Tenaduna Machine Sinadana Sinaduna Language Pekba Sinamaram Oerega Turelgi Isingasi Anaiboina Center Padagi Turel Asigi Mapal Tangliba Mioikiana Tengliba Awab Sing Matangda Puna Wakal Taminaki Kongsat Asiga Mari Lenana Zangbo Kaksingi President Katri Mayum Satadharina Pondro Pada JCB Sinaduna Nung Language Pekpana Bausagi Turelgi Saktam the Sauna Ahonga Pire Nong Tadaba Matam Oibina Turelgi Iselasi Pictaraklingai Serak asida machine sin aduna nung legoi peklibas sing na ising thingat daga thambatra natana turel mayai nung peksin duna ising nahalamba asi thamoi sokna nuai taba phawi ising thingjillaga thamba asina maram oiraga ising pikna lakpadagi kaksingi maningomda leiba kairak wagai romdadi ising sinaba phangdabagi phiyamda leire maram asina mari leinaba Forest Department ahen remieng sanghaningi loinana District Administration Kaksin nasu ahen remieng sangbiduna Police Department akan be action lokhat hanbiu haina mari lenaba singi puning singsilaklei loinana nung pek libas singsu makhoigi hingnaba ning pek tuna yung manung punaba honaramba oiramba yai adubu mioi kharagi phanaba honabada mioi lising kayada awaba piba khudong sahandaba haiba asi afaba thawong natte maram asina miyamda Apan ba awaba pida ba mongda nung pekpi hainasu apel tarukli Asida mayamama akhoi senda lambi oiramba yai imungi chakthak pukthak lambi oiramba yai toimasung mi kharagi phanaba honari da akhoi mi mayamama mi lising kayama akhoi aba di awaba piba yam khudong janda ba haibasidi yam phatte aduna masigi nezmi mi bagi khara yengbiraga thabak churi Establishing a sustainable micro enterprises haibagi teamda Entrepreneurship Support Scheme CMESS da kanaba phanglaba beneficiaries singda numit tarukni chattagadaba Entrepreneurship Development Program EDP ngasidagi Nilakuthi Food Factor Laiba MSME Technology Center Imphali Conference Hall da hodokre Anaktanona Manipur Lenga ki Planning Department na Hodokiba Startup Manipur 2.0 ga Mari Lenana MSME Technology Center Imphal Sinduna EDP program Hodopagi Thoram Aduda Manipur Lenga ki Planning Department ki Director Dr. RK Radesana Manipur Lenga ki Planning Department ki Joint Director Dr. RK Tomishana Amadi Ais Homendro Amasung MSME Technology Center Imphal ki Deputy Director Dr. Sinam Yuren Tombana Saruk Yaki Thronga Mari Lenana Manipur Lenga ki Planning Department ki Director Dr. RK Radeshnan Hai Chief Minister's Entrepreneurship Support Scheme ki Makhada Tongan ba Trade Singi Beneficiary Samri ki Marfu ki Manga Romda Numit Tarukni Training Piduna Marketing ki Maramda Takpigani Amade Matau Karamna Makhoina Taujagadori ba Thabak Sing Aduda Sentok Lambi Lehenna ba Karamna Business Sakot Hangani Haibagi Matangda Wakal Losing Oinaba Takpi Tambigani Loina Banki Mio Sing Laktuna Bank Tagi Matokramna Loan Logani Haiban Sing Basu Beneficiary Sing da Takpi Tambigani Haiki Masida Sunatuna Training Aro Ibanumita Manipur Lenga ki Planning Department Banki Mio Sing Amadi MSME ga Punna Beneficiary Sing da Certificate Sing Yentokani Adu Certificate Pangle Haiduna Beneficiary Sing Adu Certified
oidri mari leinabasingna makhoi gi report sing kupna yengle haraga khangatlaba beneficiaries sing adu bank ta salaga loan loba yabaga loinana hariba loan asida lupa lakh tara phawwa loba yabagi khudong saba lai haina su phongdokki Numit nini sumna sathagadoriba Mathematics Training and Talent Search MTTS program for undergraduate mathematics students ngasi DM College of Science ta hodokre Department of Mathematics Dhanmarji College of Science Dhanmarji University Manipur galoinana Manipur Mathematics Society ke khusam naduna MTTS trust samadi Manipur State Bank of India Imphal branch ki kuthangda pang Tuktuna numit ini sumna sathagadoriba program aduda Manipur Mathematics Society ki president oibaga loinana hanagi head of Department of Mathematics DM College of Science ki Professor Ice Jayant Kumar DMU ki head of Department of Mathematics Professor L Sambhu amadi IIT Bombay Mumbai ki Professor Dr. Anand Tharaman Aisna Mithunglen Singone Saruk Yaki Thromaduga Mari Lenana DM College of Science ki Head of Department of Mathematics Professor M Kuberna Hai Anka Kamdauna Hainaba Honagani Amadi Anka Hotpada Wakal Khanba Tambinaba Gidamakta Programasi Pangtok Pani Programasi da DM College GP College Impal College Manipur College Amadi Atai College Singdagi Punna Mahiro Yankhaina Saruk Yari Program asida resource person oina IIT Bombay Mumbai Maharashtra dagi Professor Dr. Anantanarayan Ice Amadi IISER Kolkata West Bengal Department of Mathematics and Statistics ki Professor Dr. Urma Mitrana Mahiroi Singh da takpi tambigani Thromasi na mathematics ki subject asida afaba Mahiroi Singh khangdokpaga loinana Mathematics Olympian ama oinaba honabada achawu mateng ama oirgani handaki asina ahanba MTTS program oina pangthokpani makhatana sahi khudingi letna pangthoknaba honargani phongdokhi yagi team budra mapalamda saru yarurabani ana suma satri khangan ba aru satra singje training pe ba loina na akon tawriba training sidagi satra si afaba khandokpa masigi talent search haibtare adru masigu program chi satra sing damuta yamna kanaba du makhal ki program amani masigo Dhanmarji University ki campus da bom pokhaiba gi thodok ta laikhidraba dem science ki mahiroi oinam kenegi gi anirak suba laikhidraba common ngasi DM Science da leiba mahiroi asigi ningsing khubamda pangthokre kumjali singani ga subna kunmari gi mid February kulumdoi gi numidang pung 8 lom tabda thokhiba laibak thiba thodok aduda laikhidraba mahiroi kenegi gi khubamda miyamna aikal laikat tamduna amadi DM University asigi akoibada khongchat chatuna awa phongdoki ngasi thoram aduda saruk yakhiba mahiroi loop MSU gi president Bruce Pabem na hai laibak thiba thodok aduda DM Science da manga suba semester tamba da natna MSU gi thomi masu aramba kenegi bomna panbadagi laikanaba ngamdana laikhidabani amadi mahiroi amana tamthina sokhi Manipur gi ihau kayada amadi mahiroi khunai gi damakta sen songduna lakliba loop asina lenga ki amadi khulai paiba sing gi asoiba gi mayokta leplu matamda apha pun asiana amadi aki tujung bakaya nangduna lakli English singani sumna kunmari da thokhiba laibak thiba thodok asigum makhatana mahiroi khunai da thoktabu orasanu thodok asimak amsuna awang thakta yaninda ba phongdok pagal loinana thodok asida senari ba mioi khudingmak miya mangda khangenduna logi oiba matik saba serak pinaba amsu gi maikei de lengak ta taksinduna lakli asi phawba lenga ki maikei dagi senaba mioi amata puthok lakpa asi laibak thibani numit aduda loop asina laukhiba firep makha sathaboina athuba matamda mihat pasing miyam khangna puthokpiu haina mahakna lengak ta puning singsilakli
इनाउगी सेकेंड डेट एनिवर्सरी लाइगिदबगी अनिसु मपोक कुमोना सिनसु लाकपदा अमुक हना होय एमसुना हारिबा नुमितुगी लाइबक थीरबा बॉम अटैक तम थीरबा बॉम अटैक अदुदा इन्वॉल्व तौगिबा दो लुप ओइरो नत्र इंडिविजुअल बो ओइरो मदो अमुक हना होय री इन्वेस्टिगेट तौरकांदा अखोय मिसक्रीन सिंगदो मणिपुर म्यांगी मफमदा महरकुना मफमदा अमुहना पुथोकदबनी हाइबा वाफम से अमुकान लेंगा की पुनिंग याम थुना सिंसिंजरी ngasi ayuk pung mapan makhai muk taba matamda Thawal district ke manungda leiba Lamding higher secondary school da leibi sahi ahum mukta ngairbe moredagi IDP angang nupi macha abem sanu asengba maming natte ama isingda taduna leramba thengnadagi Indian Red Cross Society Thawal district branch ki volunteer singna thengnaduna first aid piduna kalhuba ngamle Indian Red Cross Society Thawal district branch ki secretary Thongam Rosen amadi atai volunteer singna first aid piduna Jenim sa pukatuna angang adu gi thawai kalhoba ngam ki haire Thawal district ki Thawal PS ki manung sanba Wangjing Hairok Lamkhai ki new market ta kwa maru mana yonpham dukan amagi thongjinda masak khangdaba singna ngarang amasung ngasi gi lonaba ahing charangna pung 13 ga minitarum ताबदा बॉम अमा लंगसिंदना पोखाई हनख्रे बॉम पोखाई बा अदो अहिंगी मतम ओइबना मी अमता अशोक अपन याहोद्रे अदो बॉम मसेट न पानबदगी दुकान की शटर राइजिंग की जिंगा मसुंग थांगनबा दुकान अमा की थोंगदा मफम क्यामनुम थोंगना अहोब मखुल सिंग लेरमी ngarang Thawal district ki Thawal PS ki manung chanba Wangjing Hairok Lamkhai gi new market ta kwa maru mana yonpham dukan amagi thongjilda masak khangdaba singna ngarang numidang bom pokhai halambagi thodok adu yaringdaba phongdok tuna wakat mifam phamkhre the Wangjing Lamding Kaitel Shopkeepers Development Association na ngasi bom pokhai pham dukan mamangda wakat mifam phamba aduda saruk yakhibi hotel phambi ima amana hai ngarang numidang Wangjing new market ta bom langsilambagi thawong adu yaningde mamangdasu mafam asida nongmai kapsilambagi thodok laikre aikhoi kaithel asida leitalaira koksanaba ayuk anganbadagi laksaduna leitalaira tanjari bani karigumba bom pokhai badagi asiana yawrbadi awawa tagadoribsi aikhoi khaktani aikhoi gi pochai sanginaba lehenba angang ahumsu ngarangi bom pokhai bagi thodok tagi makhoi pot sangba kire hairi aduna hojik pot sing sanginaba misu leitre hojik ase haukiba lisingani sumna kulumdogi me ahumdagi horakiba irangi awaba hojik fawba loidri asigumba tanja asida maite khoi maselda asigumba thong ase tohonjaning de aduna mama ama oina isa singda haijagadabdi misam miyam tinba mafamda asigumba bom pokhai hanbagi thong matungda tawbigano haiki wakat mifamada miyam tinba mafamda bom langsinba yaning de haiban singba Thabak placard singsu si naki. Kadian da dukan hotel hamba gala tiba laksabani sidai da isa isu jingja so panya ga dia si ana ya ga dia isu ya si bagata mangja doini adon isa ja isu jang tori ba mi do kana no ko ima ko de khangdre adon isa jing da bhab ta bi yu smai miyam tim public life ham da miyam tim ham da bom lang je biganu to biganu Congress Party reorganization amasung District Congress Committee gi Anoba President Khanbagi AICC na sinduna Laibak Sinba Tunga Sathariba Campaign Sangathan Srijin Avian Thawal District ki Tongan Mafam Khambok Wangjing Tentha amadi Hairok tasu pangthokre Khambok Block Congress Committee Wangjing Tentha Block Congress Committee amadi Hairok Block Congress Committee na sinduna Masa Masagi Block Office ta pangthokpa Sangathan Srijin Avian Campaign Thorum Singh aduda AICC ki observer Ajoy Kumar Lalusu Saruk Yakhi Wangwanda leiba KBCC ki office ta pangthokpa thorum aduda Khambok Kendra ki MLA Okram Surja Kumar MPCC ki treasurer ki Thausu Puriba Wagwai Kendra ki ex MLA Fazul Rahim Thawal District Congress Committee ki President N Lukhoi MPCC Sports Department ki Chairperson W Rojit na President member Singh Saruk Yakhi ngasi thromaduda AICC gi observer Ajoy Kumar Laluna Hai Sangathan Srijin Avian ase Congress ki lusingba Arjun Khagre amasung Rahul Gandhi gi lising makhada leibak asigi district khuding makta party asi organization nahona semdoktuna mapangal hena kakhal hanaba pangthokpa campaign amani district
सिंदगी नौना खल्लबा प्रेसिडेंट सिंह पार्टी असिगी नेशनल प्रेसिडेंट गा हकथेंगना उनदुना मियामना थेंगनरिबा खुदोंचाब सिंगी मरमदा वारी साबगी खुदोंचाब अदु हंदक्ति लेरगनी हाइनसु महांगना मखा ताना फोंदोखि कंगलेपाक स्टूडेंट्स एसोसिएशन KSA ना सही खुदिंगी पांगथोक्तुना लाकपा कंगले मेगा स्पोर्ट्स फेस्टिवल हनक सही के ओइनसु ट्रामरिक सुबा ओइना लाकलिबा था मार्च की तांग अनिदगी हौरगा मार्च 8 फावबा तोगान तोगानबा मसाना सिंह सांगनुना पांगथोक्लगनी हारिबा 14th कंगले मेगा स्पोर्ट्स फेस्टिवल 2026 असिगी इवेंट अमा ओइना 14th कंगले पाक मैराथन रेस कंगले लमसांग लमजेलना मार्च की तांग मंगा द पांगथोक्कनी मसी एथलेटिक एसोसिएशन ऑफ मणिपुर का खुसमनरगा पांगथोक्कदबनी हारिबा लमसांग लमजेल असिदा लमदमसिगी मियामना सरुक यादुना अमदी मतेंग पांगबिदुना मपुंग फानबियो हाइना KSA गी सेल अमदा हाइरि डेमोक्रेटिक पीपल्स फ्रंट PDF मणिपुर सिंधुना पांगथोक्खिबा स्टेट लेवल मणिपुरी शॉर्ट फिल्म कंटेस्ट 2025 की कैटेगरी A की वेस्ट शॉर्ट फिल्म राकेश नारायण डायरेक्शन पीबा डॉक्टर RK नयन सना देवी ने पुथोकबा थौना की नोंगजुगा ताकिबा लोइनना लुपा लाख अमा लोइनना लेमजनिंगाय ओइरो फिल्म अवार्ड अदु अवार्ड प्रेजेंटेशन सेरेमनी अदुदा प्रेसिडेंट मेंबर ओइना सरुक याखिबा UNLF की फॉर्मर चेयरमैन RK मैगन फिल्म की डायरेक्टर राकेश नारायण अमदी प्रोड्यूसर डॉक्टर RK नयन सना इंफम द खुशी नखरे कंटेस्ट असिगी कैटेगरी A की बेस्ट एडिटर अमदी बेस्ट डायरेक्टर की अवार्ड सु थौना नोंगजु की फिल्म की एडिटर महेंद्र कामस अमदी डायरेक्टर राकेश नारायण ने ताकिबा लोनेना PDF की प्रेसिडेंट डॉक्टर नारेंगबम राजीव कुमार सिंह ने लुपा लिसिंग 13 का लोने बा फिल्म अवार्ड सिंह अदु खुशी नखी शॉर्ट फिल्म असिदा ख्वायकपम नुपा थोइबा अमदी निंगोमबम अनिता अनिना मरु ओइबा सक्तम लांगली या स्कूल आर्टिस्ट ब्रह्मपुर इम्फाल आर्टिस्ट सिंह प्रो एक्ट तौरीबा शॉर्ट फिल्म असेगी सिनेमाटोग्राफर ना सुशील युमलेम्बमनी असिस्टेंट डायरेक्टर ना टॉम निथौजा आर्ट डायरेक्टर ना ता खोइमुनी सुनतगी मिनिट मादमक सांग फिल्म असिना इलेक्शन की मतमदा कैंडिडेट सिंगदगी सेल लौगी सनबी थादोक्तुना अपा अपाम्बा मिहुत इसाना खंजबगी मतमदु यौरे हाइबगी पाउजेल पीरी सानबगी पाउदा अवांग नोंपोक स्टेट सिंगी ओइरिबा अहानबा नॉर्थ ईस्ट इंडिजिनस गेम्स एंड कल्चरल मीट ngasi tidim lambida leiba tidim road athletics union traw ground Assam amadi Nagaland gi sanaroi amadi cultural troupe sing yauna chathagadoriba मीट asi all Manipur United Clubs Organization amuko Manipur Students Federation MSF amadi yelho masana yokhat kangrup YL na punna khusim naduna pangthokpani ngasi मीट asi hodokpaga mari leinana miam gi luf amuko gi president Sanjoy Sorok Khaibam na hai landam asiga sago naduna lakliba lisat sajat sana khonaba salan amadi nat ki ba jagoi sai singna ngasi gi khunai asi sangmakpana ailon sing asibu tangai fadana yokhat tabaya de amuko na maikai khudingda saklon lauduna khunai asibu सिंखनबा होनबगी सरुक अमा ओइना मणिपुर अमदी अवांग नोंपोक स्टेट सिंगदा पुन्ना लेमिनारिबा सकमानबा स्टेट सिंग असिगा पुन्ना चमिननबगी वाखलोंदा अहानबा ओइना इंडिजिनस गेम्स एंड कल्चरल मीट असि होदोकपनी मीट असिगी सरुक अमा ओइना आसाम त्रिपुरा अमदी मणिपुर की टीम सिंगना सरुक यादुना जिरबामदा कांग टूर्नामेंट चथबा हौख्रे इम्फालदा ngasiदगी हौदोकलिबा मीट असिदा त्रिपुरा आसाम दगी टीम अनि अमदी नागालैंड यावना मणिपुर की येलो फुरुप कयाना सरुक यारी मीट असिगी मनुंगसना कांग सैबी साइनबा मुकना अरामबाई अमदी सगोल कांगजई ना सिंगबा येलो मसाना सिंगदा अथोय हेन तानबगी मथक्ता नाट केबा जगोई इसई सिंगी थौगल पांगथोकनी साना खोनबगी लम दगी हेंदोक्तुना हिरम कयादा मालेमगी थाकता लंबा थेंगनबा ngamba khunai asi British samadi India na khudum sankibadagi yellow furup sing asi namthaduna ngasi phawbo lakli haiba si mipum khudim angna khangmin asi awnupok state singda India lengak na yengliba mieng asi thengnam minaba north east state sing amatoina pusinaba honabada amuko na mangjil thana sangsin gani apunmana pangal ama sengbat nabagi wakhalonda Manipur
द लैबा यलो फुरुप सिंगी लुसिंग सिंग वारी साबा हौरे मथंगसिना गुवाहाटी अमदे दिल्ली दा अवांग नोंगपोक स्टेट सिंगी लुसिंग सिंग उननबा थौरांग सु लोयरे हाइना मांगना फोंदोकी अतोंग दिसागे मरु दिसारोगे हुमांग दितारोगे खुनाई दिसेम यारोगे बा खनमे वाखलो ददुसु थादोक कदबने अखोगी लोई लमगी अखोगी हंगलाई साबा कांगु सिंगसियो अखोना हाजिन लिबदे अदुदा अखोगी ngasiगी मिया प्रजा सिंगसे साबा थको फंगदबा ममा आपा काइना जबा लाइलसु तमंगदबा लाइ मंगमद्रबा अमु हान्ना हिंगमगी आशा यावद्रबा मरे उहाव यावद्रबा सीबन पंक ओरबा कया अमा लैदिबा सिंगसे मसी कनबा मथौक ताइबसे हाइजननि ngasi throm adugi athobe mithungen oina saruk yakiba Manipur University of Culture gi VC Professor Paudam Gunendrona hai hojiki matamasida India gi North East state singi marikta emotional integration pa tangai fadi haina phongdokki tasing namak darkar liripsi kainoida the need of the all is to bring emotional integration between ourselves aduni azuman tong di yeng matam stage sigumba ekhogi amuko ri Manipur Student Federation yellow masana yokal kanu amsung tongan ba North East India dagi laiba akoi mayam singsina asumna punsil laga common platform the ground am da akoi masi pullaga smai to na 3 days chathar pase chathar gadul pase masi yamnam keno to wa akoi moru oiba mani amsung RISS College Reese Roof Iru Packaged Drinking Water Advanced Hospital, Lansenba Diabetic Clinic, Dalmia Bharat Cement, Tom Solmart, The Classic Backpackers gi Mateng Lunana, Upon Sporting Association ASA Nambon Sinduna, Hokiba Janwai Trama Tuidagi Hauduna, Poising Awang Youth Club PAYC Playground Satrakiba Marishuba ASA Trophy 2025 5-man A-side Open Football Tournament 2026 ngarang noisin khrei trophy asigi aroiba sanakiba match da Tamo FC ma Imphalna team champion oiki loisinbagi thromda Democratic People's Front DPF ki President Dr. N. Rajiv Kumar Apunba Sporting Association ASA Namboli President Ais Rowen Thawal District Zilla Parishad ki former Upa Adhyaksha TM Nungsi Amade Atai Maru eba mioi singna athobe mithung singoina saruk yaki tongan ba team Trangmas Games asida saruk yarga knockout oina pangthokiba trophy adugi ngarang sanakiba final match da Tamo FC Mang Infana Apunba Sporting Association ASA Nambolbu Panjal Ani Sunoda Mighty Piduna team champion oiba ngamkhibani Hojik aroibada maroi pa amnu pijeri Bosem na loba class 10 gi High School Living Certificate Examination ngasidagi haukre numit taruni satagadaba Entrepreneurship Development Program ngasidagi haukdokre numit nini satagadaba Mathematics Training and Talent Search Program haudokre North East Indigenous Games and Cultural Meet ngasidagi haukre ngasi oinadi image problem sandok sa matang se lojere miamu amukana khurumjari